अहानबदा मरु ओइबा पाउ परीक्षा पे चर्चा की 8 सुबह तंकक पांगथोखरे 𝐋𝐢𝐯𝐭 MLA अहुमना अनौबा लेंगाक्ता मिनिस्टर की फम पाइखिबगिदमक्ता यानिंगदबा फोंदोक्तुना 𝐋𝐢𝐯 ताबा मफमसिंगदा मास रैली चटख्रे बेंजामिन मार्टिना पब्लिक प्लेटफॉर्म दा अपन स्टेटमेंट कया थमदुना मियामदा हेन कांगलुप इरांग सागतहनबदा मतेंग पांगबगिदमक्ता महाकि मथक्ता अकनबा मियेंग चंगबिनबा अपील तौरक्ली खुरमजरी नॉर्थ ईस्ट विंडो टीवी न संदोक्चरिबा नुमिदांगी पाउ मियेंग ताबिरिबा पुमनमकपु अहानबा मकदा तराम नोक्चरी पाउ संदोकना पीजरी परीक्षा पे चर्चा की 8 सुबह तंकक पांगथोखरे 2019 इंडिया के प्राइम मिनिस्टर नरेंद्र मोदी न मियेंग मखादा महिरोई सिंगिदमक्ता हौदोखिबा परीक्षा पे चर्चा की थौरम अदुदा इम्फाल ईस्ट डिस्ट्रिक्ट की मनुंग चनबा वांखई हाई स्कूल दा स्टेट असगी डिपार्टमेंट ऑफ एजुकेशन असेंदुना चीफ मिनिस्टर युमनांग खेमचांद मणिपुर लेजिस्लेटिव असेंबली की स्पीकर थोकचोम सैतब्रता डिप्यूटी सीएम लोशिदिखो कैबिनेट मिनिस्टर गोविंदास कोंथौजम अमदी खुराइजम लोकेन यावना थांग असेंबली कॉन्स्टिट्यूएंसी की एमएलए तोंब्रम रोबिंद्रो चीफ सेक्रेटरी पुनीत कुमार गोयल अमसुंग कमिश्नर कम सेक्रेटरी डिपार्टमेंट ऑफ एजुकेशन निंगथौजम जेफरी अमसुंग अतई ऑफिशियल कया यावना सरुक याखी 8 सुबह परीक्षा पे चर्चा एडिशन दा प्राइम मिनिस्टर ना महिरोई सिंगा हकथेंगना उनदुना महिरोई सिंगदा एग्जाम की मतमदा थेंगनाबा प्रेशर अमदी एंजाइटी कया की मरमदा वाहंग पाउ खुंपिना खिबा वीडियो सिंग कापथोक्तुना महिरोई सिंगदा येंगहनखि 𝐾𝐢𝐯 MLA अहुमना अनौबा लेंगाक्ता मिनिस्टर की फम पाइखिबगी मायोक्ता यानिंगदबा फोंदोक्तुना 𝐾𝐢𝐯 ताबा मफमसिंगदा मास रैली चटख्रे स्टेट असिदा पियार लेरुरबा मतुंगदा नौना सेमलखिबा पॉपुलर गवर्नमेंट असिदा 𝐾𝐢 MLA सिंग यावखिबबु अकनबा मोंगदा यानिंगदे मपिगनी यानिंगदबा फोंदोक्तुना ngasi 𝐾𝐢 स्टूडेंट्स ऑर्गेनाइजेशन KSO अमदी 𝐾𝐢 CSO सिंगना 𝐾𝐢𝐯 सिंग ताबा मफम सिंगदा टोटल शटडाउन तौखिबगा लोइनना मास रैली न चिंगबा चतुना 𝐾𝐢𝐯 सिंग न यानिंगदबगी खोलाव कया लाउदुना अकनबा खोंजंग चंगशिंखि खोंजंग अदुबु सौगतपा ओइना बॉर्डर टाउन मोरेदसु 𝐾𝐢 स्टूडेंट्स ऑर्गेनाइजेशन KSO मोरे ब्लॉक अमदी मोरेदा लैबा तोंगान तोंगानबा 𝐾𝐢 CSO सिंगना सिंदुना 𝐾𝐢𝐯 मियामना गांगम लांटोलदगी मास रैली चटपदा हौखि लोइनना हारिबा रैली अदु मोरे बाजार फॉरेस्ट गेट अमदी नेशनल हाईवे बेपास रोड फाउरगा चटलुरबा मतुंगदा हिल ट्राइबल काउंसिल ऑफिस कॉम्प्लेक्स ता लमथुंगफम ओइखि लोइनना 𝐾𝐢 मियाम ओइबा मीफम अमा गलगम लांटोल ग्राउंड पांगथोखि खोंजंगी सरुगम ओइना नेमचाकिब गेन LM खौटे अमदी एन सनाटे की मियाम सिंह मई नपिगनी मितम सिंह मई थाकी अमरोमदा चोरचापुर डिस्ट्रिक्ट सु टोटल शटडाउन मरम ओइरगा शटडाउन सगतपा सिंगना लंबीदा थोकनरक्तुना लंबीदा चथोक चसिन तौबा सिंग थेंकी अमदी स्कूल कॉलेज चिंबा सुटी थाकी कैथल दुकान चिंबा सिंग थोंगलोनकी साइकिल की 𝐾𝐢𝐯 ताबा मफम सिंगदा सु यामलबा मियाम थोलक्तुना खोंजंग सगतखि बेंजामिन मार्टिना पब्लिक प्लेटफॉर्म दा अरानबा स्टेटमेंट कया थमदुना मियामदा हेन कांगलुप इरांग सागतहनबदा मतेंग पांगबगिदमक्ता महाकि मथक्ता अकनबा मियेंग चंगबिनबा अपील तौरक्ली मैतै एलायंस की माइकेदगी थादोरकपा चेरोल अमदा बेंजामिन मार्टी की मथक्ता अरानबा पाउ कया संदोकपगिदमक्ता FIR कयारक पानखिबा लैरबसु करिसु तौदुना लैरी इंडिया लैंगाक अमदी मणिपुर लैंगाकना लमदम असिदा इंगतप्पा हंजिलकपगिदमक्ता महाकि मथक्ता थागतखिबा FIR सिंग अदु करी करंबा मवोंगदा चथरी अमदी इन्वेस्टिगेशन चथबगी अकनबा मतम अमा मियामदा खंगहनबियु महाकि मथक्ता लाना पाउ संदोक्तुना इरांग सागतनबा होटनबगिदमक्ता चप चाबा एक्शन लोखतपियु अमदी इंगतप्पा हंजिलकनबा होटनबा असिदा यखाई थिंखाइबा थोक्तनबा होटनबियु अमसुंग महापु BJP की प्राइमरी मेंबरशिप तगी सस्पेंडेड तौगदबनी अमदी महाक मरी लेनबा पाउ फोंबा मतमदसु अरानबा पाउ सिंग फोंबा तौबिदनबा मैतै एलायंस ना अपील तौरक्ली
Manipur upon bagi saktam sagat na bagi damakta semlak liba anaw balengak asida panggal kunai gi mihut singdagi cabinet minister oina na ba ama fawba haplak taba asi achawba ohoba amani masi miyamna hakchina lawfam thoi haina amukko gi maikai fongdorakli. All Manipur Muslim Organizations Coordinating Committee ki President SM Jalal gi yumda pangthokiba pawgi mifam amada mahakna makhatana haikibada Manipur da thokli ba chahi ahum farakadoraba irang asida President rule thamduna chahi ama faramdai asida 𝐋𝐢𝐯𝐞 𝐍𝐞𝐰𝐬 luchingba popular government ama lakpa taramna oi masida natana naga amadi kuki community dagi mihut amamam buna deputy chief minister oina haplakpa asisu yamna fajai amadi taramna oi nupi amabu deputy chief minister oihalakpa asisu nupa nupi gi khetnaba thamde haibabu mayek sengna anauba lengak asina utli adubu fana oiduna shu apunba Manipur ama sagatnaba hotnabada major community singdagi cabinet minister oina amamam haplaga pangal khunai gi mihut amata Manipur gi oiba warip launanabagi damakta lairiba cabinet minister oina haplaktaba si hakchina lawi pangal khunai gi lairiba MLA ahum matik chabada natana amana BJP gi MLA ni ani amana NDA gi alliance ni makoibu na thaiduna thamba si pangal khunai bu lengak asina tokhaina tahanbaga pangkhak oiri Pangal Khunai gi miyamna vote thadaba matamda furuk kanglup khaide adubu pangal khunai miyamna masagi furuk ki damakta vote piraklabadi lairiba AC sing asigi manungda AC 13 natraga 38 ki political leaders singda chauna kaibu orekani maramaduna cabinet minister singi portfolio lauthoktriba fawba positive oiba maungda laikhigani adubu ona tainaba piraklabadi MLA ahum asigi wakalon khangdoktuna pangal khunai na chapchaba lokat fam thokpa thabak thoram sing paikhalakani tumina leithokloi oiriba thawong asi pangal khunai gi apenbu oidi haina mahakna makhata na fongdorakli arep lokham oiriba cabinet part ta ekoi representative ama phawa yawhanda ba masi mamangda khoi NDA government ki matam sida mamangda tam anirekta khoi representative yawde madu tongana thamakanda haujikti anauba Manipur da leriba kanglup mayam se tasan khomjanraga akhoi gi equity oiba effort ama khatta khoi unity oiba effort ama khatta khoi Manipur se amuk khanna rebuild tongna bagi challenge amaga loinana semaiba lengakni na masida leiba ahoba sidi masi tangai phadana lebak miyam na masi yam serious oina masi ahoba sidi yamna genuine oina yamna justificately akhoi masi proxy ko yam section na yeng da bayaroi masi di section na pe khanna da bayaroi madu gi ahoba sidi men khatta bayaroi ha ba phum se masi akhoi handa che akhoi puari lamai khithang hangkat na yeng jarabada Manipur la riba pangan community se o akhoi pre colonial gi irada ha batare ningthau rol sigi matamda akhoi gi kaji loisam aduga tongan ba loisam kayama aduga lanmi gi lusing puren na singba Manipur gi lanmi gi lusing puren na singba akhoi pangan sing asi te piraga lepak kanna ba lepak nang na ba lepak ki wild thauda da achowa mafam lawraga lakha ba pang madugi makha tarakpada akhoi darbar member mari manga khak leibada akhoi pangan sing gi marak te gi darbar member piraga lepak nakpada saruk yaminraga lakha ba pang nai adu makha tarakpada akhoi independent Manipur haibatare 1947 to 49 phogi marakta laikhiba interim government aduda akhoi pangan singdagi adumba Basiruddin toba mioi ama minister part piraga mioi manga khakki minister manga khak laiba adumba keno duda cabinet aduda pangal lama akhoi keno piraga akhoi cabinet part piraga mangonda jail aduga medical amusung PWD gi bibhag piraga thokpura lakha madagi Manipur gi ningtamba constitution sembada pangan yauraga lakrabani madugi makha tarakpada India gi phiban nungda Manipur se laikhraba matungda madudagi na lisang sipna NDA gi government 2017 da lakti go phawagi mamang se masida pangandagi at least amadagi di tadana not less than one amadagi di tadana akai kemo sida lengak sheoda abai sharuk yaraga lakhrabani masi phawagi perasida Matamamada Manipur gi Chief Minister Oibiramba Lilongdagi ex-CM Mohammed Ali Mudin gi maramda khana nainaba
memorial lecture ama lagliba February 12 da pangthuklagani haina the Muhammad Alimuddin Memorial Foundation gi advisor Abdul Hasim Bogi mayumna fongdorkli chaliba thase ki train thoida laikhidraba hanagi chief minister Muhammad Alimuddin gi lilong haurebi turel ahan bida leiba yumda pangthukadoriba memorial lecture adugi matangda ngasi lilong da pangthukpa pawgi mi famamada foundation asigi advisor Abdul Hasimna hairiba memorial lecture asida miyamna dharma amadi rajniti gi khenaba thamdana saruk yabiu haina appeal tawrakli mahakna makha tana hai lamdam asigi hojik oriba fibam asida iramdam asibu hiram kayada awonba puraklamba amadi hotnaramba miyamna architect of Manipur haina khangnaba laikhidraba 𝐋𝐢𝐯𝐞 Muhammad Alimuddin gumba luchingba ama mathau tare ingkumja 1958 ga nifu nipan dagi 1958 fawbagi mahaki rajniti gi khongchakta lamdam asigi damakta kari tawrami mahakna lamdam asigi CM oiramba ten khraba matam aduda kari tawrami haibasi lamdam asigi miyamna tangai fadaba khanganba mathau tare lamyamba hijam irabotna lamdam asigi damakta tawramniba hojik fawbagi mirolna thabak ona onthokpa ngamdana leiri loinana 𝐋𝐢𝐯𝐞 Alimuddinna hiram kayada lamdam asigi awonba puraklambasu mahakna hona jaramba kayadi ngasi fawba thabak oina onthokpa ngamdana leiri maramasina lamdam asigi miyamda khangminaduna lamdam asigi hojiki amadi tungi mirol singna tangai fadana laikhidraba 𝐋𝐢𝐯𝐞 Alimuddin gi rajniti gi khongchata mahakna tawramba thabak thoram sing amadi mahaki wakhalon miyamna khangminaba mathau tarkle maramasina lamdam asigi miyamna saru yabiu haiki panbayai memorial lecture asida former minister veteran politician 𝐋𝐢𝐯𝐬 UNLF ki hanagi chairman 𝐷𝐿𝐼 masu saru yagani hairi adum labami sak amagi maramda magi life and work ta aikoni yumpham ojaraga hojiki matamda adum mahakumba leader ama mahakumba luchingba ma Manipur ki darkar leire haina raglaba matam masada aikoina tangai fadana Alimuddin Memorial Foundation na hairiba mifam masi khoi sinjabani hairiba mifam masida mapung oiba khoi gi objective ti akhoi gi hujik leiriba Manipur gi situation asida aikoina mahakumba leader amagi tamjanangai oiba hiram kayada aikoina mangondi gi tamjaba kaya adu aikoina miyamsana khangminarakanda tungda lakadauba isa isu sing churon singda aikoigi Manipur asi sum tawgadabani haibagi adugumba history ama sembuna nabagi tamukta khanjaraga asimi mifam asi Alimuddin Memorial Foundation ikoi sinjabani hairiba asida miyamna tungda horakadoriba asigi damak khallaga koi Waitara Manipur masa pumudale biri pupunno magna aikoigi asigulaba akhanaraba asigulaba function nasi yawina nabagi tamukta ikoi jare dokna aikoigi Alimuddin Memorial Foundation ki maikai digi miyam don nolungna thorom masi yawina nabagi tamukta barton tawjiri yawbiyu dharam ki khenaba leitana rajniti ki khenaba thamdana Manipur gi legend oigraba dum baba sangairaba misak amaki maramda mahaki punsina tawramba mahna pamjaramba magi vision mahanga khanjaramba adu koi matau karona pangthokadagi habase hosiki matamda tangai fadana koi khangdaba yadaba lei matama bada lamyan bahira bonna Manipur awon no purakna buhona bada aikoina mana khanjaramba mayamadu mapung phana ningba thungdaba hosik phawdu mahanga ningjaramba adu mapung phana pangthokpa ngamdaba adugumna Alimuddin su Manipur ki awon purakpatam matamda 1948 tagina 1983 phawgi rajniti ki khongchat asina aikhoi ki samajda kari kanagadagi kadai bu tamjingai oibagi haba pulmaktu khogi hairiba thoram masida kaikhom najariba Sri 𝐶𝐢𝐯𝐴 former minister government Manipur yaubigani loina na khogi Sri 𝐷𝐿𝐼 𝐁𝐫𝐴𝐬 founders chairman UNLF aduga loina na Dr. 𝐷𝐿𝐼 retired IAS Alhaj MD Alauddin sina singma miyoi kana lengbirakuna sangairaba kayana lengbirakuna hairiba thorum masida miyamda bhapta hananabgi kwa chawba thorum Department of Nursing Regional Institute of Medical Science Hospital Imphal na senduna nomagi oiba nursing gi training program ama pangthukre first responder inpatient care haiba timda neuro intensive care unit RIMS ta pangthukiba training program aduna nursing na masagi mathauda hena mapung fahanba
mateng oigani hairi program aduda Professor 𝐶𝐞𝐰𝐬 Director RIMS na Chief Guest, Professor N Sanjib Singh Medical Superintendent RIMS President, Professor L Rajesh Singh Dean Academics amadi N Ibimhal Chief Nursing Officer RIMS na Guest of Honor oina saruk yaki. Thauranga mari leinana Professor 𝐶𝐞𝐰𝐬 na phongdokhibada nursing asi patient care gi oina first responder ni makhoi sing asi irai laiba profession ama natte tamsiliba makhai adumak hena patient singi seba ningthina tawba ngamgani toina training program sing asinba asina hena makhoida knowledge hengat hangani haibana chingba wafam sing thamki training program adu da expert singna tongan ba hiramda sugaina wafam kaya thamki loshilapda training saruk yariba participants amadi resources person singda appreciation certificate singsu khusinaki. Faculty and nurses have gone to RML Hospital for a 5 days training course in advanced training in trauma and burns also. And once they come there, we should also have another training session so that we can further expand or give this information to everyone. But here we all know how we run a hospital. We have doctors, we have different staffs, but the first responder is always our nurses. And at the very outset, I'd like to congratulate the organizing team for this very good event. Nursing is not merely a profession, it is a commitment to service, compassion, resilience, and excellence. As first responders, nurses are required to combine clinical competence with presence of mind, empathy, and swift decision making. Whether it is identifying early warning signs, initiating immediate care, or coordinating with the medical team, your actions often make a difference in deterioration and recovery. In today's rapidly evolving healthcare environment, continuous learning is no longer optional, but it is essential. Programs like continuous nursing education help bridge the gap within the knowledge and practice, reinforce critical skills, and empowers nurses to deliver safe, efficient, and evidence-based care. I am confident that today's training will further strengthen our nursing force and give one of the best service in the entire state. RIMS has always stood for excellence in healthcare, education, and research. The nursing workforce is a backbone of this institution, and I deeply appreciate your dedication, discipline, and tireless service. Often Mohammad Feroz Khan bu AIPC gi State Head Manipur Civil Society and Policy Research Domain oina from Punanaba haplakre. All India Congress Committee AIPC gi Navika Harse National Head Civil Society and Policy Research Domain na khuyek piduna thadorak pachirol amada MD Feroz Khan bu AIPC State Head Manipur Civil Society and Policy Research Domain oina thabak tawnaba khanghalakibani. Mitai irol iek loina shilon apun balup milal kanglay pake mi famama haukiba namita milal mayay loshangda milal gi President 𝐶𝐿𝐲 𝐁𝐫𝐬 na thoramapu oiduna pangtokre. Milal gi maikai digi thadorpa cherol amada mi famadu saruk yakiba singna amato oina yanaduna thabakoina pangthoknaba warip khara lawkhri. Hairiba warip sing adudi paliba lengak asida Manipuri lol maitai lol amadi mitai mayek asi chawkhat hananaba athuba matamda institute ama linginaba takshinba mamangda milalga flex kapliba ichininaw singna kayarak faminaduna yanakraba signboard banner holding advertise gutimak Manipur lengaki yauna pangthokpa thoram singda mitai mayekna saruk hom thokpagi ani chawhanba haibadu athuba matamda thabak oina onthokhanba numit khudingi fongliba mitai lolgi pau cheda mitai mayeki mafam chawkhat hananabagi matangda Amju Editor Guild amadi Milalgi athubada faminanaba honaba lakliba February 10 fawbagi manungda district singi masaloshing semnabagi che chang pumnamak thakat hanba amadi athubada I-card pitokpa Lamdamasigi Education Department ka mari lainana puthokliba mitai lolgi lairik shing yariba makai maitai mayek amadi imaloda puthoknaba hotnaba Lamdamasida aiba singna puthokliba mitai lolgi lairik singda yariba makai imalolda lolyan yaudanaba puthokhanba imalol chawkhatnanaba Language Department da maruoina semkiba lexicon committee athubada thabak hauhanba Aroibada engine panba gari sing ki number plate ki mathakta mitai mayekna fazana chawna thahanba hariba sing asini
हाइरिबा वारेपसिंग असि अथुबदा थबक ओइना पांगथोकहननबा मिलालगी थौमिसिंगना कुपना येंगसिनबा हौरगनी अमदी मिलालना चंगसिलकदोरिबा थबकसिंग असिदा लमदम असिगी मियामसु सौगतपियु हाइना चेरोल असिना मखा ताना हाइरि हौखिबा तांग मरीदा लोइटोंगबम इमोबी सिंह सोशल वर्कर मसागी अनाबा अमना मरम मोइदुना लेखिदबा असिदा कमिटीना प्रोटेक्शन ऑफ मैटे विक्टिम्स मोरेना थमोय शोकना अवाबा अमदी नुंगाइतबा फोंदोरकली कमिटी असिगी कन्वेनर टीएच बुदा मैटेना खुयेक पीदुना थादोरकपा चेरोल अमदा लेखिद्रबा एल इमोबी सिंह असि मतम सांगना मोरे मियामगी लुचिंगबा ओइदुना थबक थोरम कयादा मांगजिल थाना मियामगी याइफनबता होनरबा अहल अमनी अहल असिना मतम सांगना इमा कोंदोंग लाइरमी थोगलो मोरेगी प्रेसिडेंट ओइदुना लाइनिंग लाइशोलगी थबकतसु अचौबा थौदांग लौबिरमी अमदी महाकना मोरे स्मॉल टाउन कमिटी की मतम सांगना कमिश्नर ओइदुना बॉर्डर टाउन मोरे सिबु चौकत थौरांगी थबक कया पाइखतपिरमखि महाकना लेखिदबा असिना मेंखतपा ngamlaroidaba awatpa kaya leihoragani mahakki thawaina mapugi leikolda ingna chikna leirunaba kokmet morena taibang mapugi mafamda thaunijari amadi mahakki imung manungi awabadasu committee asina saru yajari haina cherol asina makhatari Thobal Forest Range na drive chathakre uchek fananaba thaklamba lang tara lokhatkre lamlaki uchek sing fananaba lang thakpa singi matakta Forest Department na drive chathaduna lakpagi sarukamoina Thobal Forest Division ki DFO Dr. Laishangtem Jesli gi maying makhada Thobal Forest Range ki team amana khangabokki area da akhanaba drive chathakibaga loinana uchek fananaba thaklamba lang tara rom fagatkre Pawasina High Thobal Forest Range ki Range Officer Dinesh Chandra Salam ki lamjing makhada JCCWB ki member sing yauna chathakiba drive aduda Range asigi makhada leiriba beat officer singi staff singsu saru yaduna khangabok lokpol gi area da drive chathakiba galoinana uchek fananaba thaklamba lang tara rom lokhat lakhi hairi 𝐋𝐢𝐯𝐞 Girls College na senduna measuring a moving earth GPS and crustal movement in Northeast India haina mingthomba college asigi Department of Geology gi assistant professor Dr. Laishram Shunil na iba lairik ama ngasi phongkre Thobal Lokrom da leiba college asigi seminar hall da pangthokiba lairik phongba ki thoromaduda Manipur Lengak ki Directorate of University and Higher Education gi Director Laishram Radhakanta Singh MCS na athoiba mitunglen 𝐋𝐢𝐯𝐞 Girls College ki Principal Professor H. Manoranjan Sarmana Thoramapu Amadi Directorate of Ayush ki Director Dr. 𝐿𝐼𝐯𝐿 Lokendra Singh na akhanaba mitunglen oina sarugyaki athoiba mitunglen gi waroda Director Laishram Radhakanta Singh na earthquake zone oiba ngaihak leitana yuha haba mafam asigi oina ngasi fongliba lairik asi yamna kanaragani loinana hogolagliba mahairoi singda yamna kanaba piragani haiki चौथे फुरुक की कॉन्फ्रेंस कम स्पोर्ट्स मीट हौदोखरे मणिपुर की टोंगान बा खुल 18 रोमदा खुंदारिबा चौथे फुरुक की ओइना नुमित 3 नि चुपना पांगथोकदबा अपुनबा कॉन्फ्रेंस कम स्पोर्ट्स मीट 2026 चौथे स्टूडेंट्स यूनियन मणिपुर सिन लांगदुना पुरुम चुंबांग यूथ क्लब ना युम्बु ओइदुना ngasiदगी पुरुम चुंबांग विलेज चांदेल दा हौनबी मतुंगिना हौदोखरे Preserving Heritage Inspiring Generation haiba theme da pangthokpa haukiba thoramadda athoiba mitunglen oina MLA Chandel AC Dr. SS Olis thoramapu oina Principal JNV Chandel Dr. Amarsan Sankhil ikai khumnarabada mitung oina Naga Women's Union Manipur CH Priscilla Thuimai amadi athoiba thobu oina President Claim Chothe Lim Abom Manipur Thau Malswam Chothe na saruk yaki Thoramaduda athoiba mitunglengi warol piraduna MLA Dr. SS Olisna fongdokhibada Chandel district asi apikpa district ama oijarabasu tongan ba apikpa furukayana khundaba amadi lol tara dagi hena ngangnaba lamdam amani aikoi gi furup jati asi PE masing yamde haiduna aikoi na pukning sonthagadaba wakhal hanthagadaba nate apikpa furup jati ama oijarasu aikoi na isa culture tradition amadi identity ngakuna thamlaga चौथोकना हिंगदबनी हाइनसु फोंदोखी महाकना मखा तारादुना हाइ महाकसु माहिरोइ सिंगी लुचिंगबा अमा ओइना होरकपना माहिरोइ लुप सिंगना हौजिक थेंगनरिबा अवाबा खुदुंग चादबा कयासि मुना खंगी थेंगनरिबा अवाबा सिंग मायोकनबा होनबदा महाकि माइकैदगिसु अंगम मतिंग सोइना पांगनी
अमरोमदसु चांदेल डिस्ट्रिक्ट असिदा खुल मसिंग याम बना लंबी थोंगदा अमदी हिरम कयादा अवार अपा न पिक थन्ना लैरी मसी महाके माइकैदगिसु अंगंबा मखै होनरी मसीदे ईश्वरनसु थौजान बिशनु लोइनना अमगा अंगंबा मतेंग पांगमिनसी हाइना अपील तौखी अखोगी हेरिटेज ngaकुना थंबा हाइबसी अखोगी हौरफमबु इकाई खुमनबनी मसीना हौखिबा मतमगा समनहंदुना अखोगी तुंगी मिरोदा सेंस ऑफ बिलोंगिंग पीगदौरिबनी हाइबा वाखलोंदा पांगथोकलिबा थौरमदुदा तोंगान तोंगानबा खुलसिंगदगी लाक्पा महिरोय आर्टिस्ट अमदी सानरोय कयाना तोंगान तोंगानबा हिरम कयादसु अथोय अहेनसु तानागनी हाइरी युमनाम खेमचंद सिंह लुचिंग अनौब लेंगाक अमा मणिपुर सेमखिबगिदमक्ता इमा बांग्लादेश कंट्री कमिटी की माइकेदगी थागतपा फोंदोरकली कमिटी असिगी ओइनाम रामानंद्र न प्रेस थादोरपा वीडियो फुटेज अमदा चीफ मिनिस्टर युमनाम खेमचंद की अनौब लेंगाक लाक्पगिदमक्ता थागतपा फोंदोरखिबनी विष्णुनाहा यूथ फेडरेशन यारिपोक BYFY न सिंधुना पांगथोकपा सेकंड यारिपोक ट्रॉफी 9A साइट मणिपुर ओपन फुटबॉल टूर्नामेंट 2026 टीम 38 ग्रुप मरी खाइदोक्तुना ngasiदगी BYFY की प्लेग्राउंड हौदोखरे ngasi सानखिबा अहानबा मैचटा BYFY A अमसुंग मणिपुर यूनाइटेड गोल चननबा ngamdana ड्रॉ चटखरे टूर्नामेंट अदु हौदोकपगी थोरमदा थबक्तगी पोथारबा असिस्टेंट कमांडेंट माइबम बाबू मैतै MPS ना अथोइबा मिटुंग BYFY की प्रेसिडेंट आनंद लाइश्रमना थोरमपु अदुगा सोशल वर्कर कैशाम राजू BYFY की हानगी प्रेसिडेंट ओइनाम गौरदास BYFY की मैरा पाइबी की प्रेसिडेंट 𝐋𝐢𝐯𝐞 रोमा अमसुंग सेक्रेटरी M प्रेमिलाना अखनबा मिटुंगलेन सिंह ओइना सरुक याखी Young Association Leisangthem Khongmanung Nasinba Third Late L Somananda Memorial State Level Cricket Tournament 2026 ngasidagi Thobal District ki Leisangthem Khongmanung Mayai Lekai da leiba YAL ground da sanaba hokre punna team kun nasaruk yaduna sanagadaba tournament adu howdokpagi thoramda arambai tengol gi luching purel korongan ba khumana athoiba mitunglen YAL gi president Irom Bimol Singh thoramapu saknai raba actor saisakpa Sadananda Hamom Manipur Cricket Association gi men's cricket committee gi member Samukcham Robertson amadi advocate and tax consultant Kaisam Priyovarta Singh na akhanaba mitunglen singoina saruk yaki ngasi tournament howdokpa numit ki match ta KCC khangabok amadi Peter Ningthaukhong anina sanaki match adu Peter Ningthaukhong na KCC khangabok pu wicket mari da thoiki match ki ahan ba innings ta KCC na over taragani thoi ball anida wicket tara tuduna run chamagani futare lobangam ki anishuba innings ta Peter Ningthaukhong na over tara mari ga ball amada wicket taruk tuduna run chamaga yankhai ma thoi loduna KCC bu maiti pikibani match adu da Peter Ningthaukhonggi Bopendra Mangang na ball kuntraga mangada run marfuga humdoi not out piduna man of the match takre athoiba mithunglengi warolda korongamba khumana hai yumnam khemchana luching balengang asna manipur da thokliba irang asi athubada loishinduna IDP Singh masagi mayumda hanjin hangani haibegi thazabalai income jalising ani ga taramathoigi census pawada mayamna pendaba lairibani adubu lagliba April thada census tawbani haina tawriba asi narodagi changsilakpa illegal immigrants singbu legal onthokpa oina thokani makhoibu legal onthokrabadi hojik thokliba irang asidagi hena fawba irang kaya thorakhigani maram asina census tawdringaida NRC hana tawba mathau tai haina mari leinaba singi pukning chingsingki tournament asida winner da lupa lishing yankhaiga trophy amadi certificate runners up da lupa lishing kuntraga trophy amadi certificate ki manasing laigani loinana man of the tournament highest scorer highest wicket taker best wicket keeper man of the final match amadi match khudingi man of the match taba sanari sing da su selga loinana trophy amadi certificate ki manasing su pigani hairi अरोबदा मरोब पाव अमुहना परीक्षा पे चर्चा की मापन सुबह तांकक पांगथोखरे
ꯀꯨꯀꯤꯖꯣ MLA ꯑꯍꯨꯝꯅ ꯑꯅꯧꯕ ꯂꯩꯉꯥꯛꯇ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯥꯏꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯨꯀꯤꯖꯣ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯥꯁ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯑꯃꯗꯤ ꯕꯦꯟꯖꯥꯃꯤꯟ ꯃꯥꯔꯇꯦꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯑꯔꯥꯟꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥ ꯊꯝꯗꯨꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯀꯥꯡꯂꯨꯞ ꯏꯔꯥꯡ ꯁꯥꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ Northeast Window TV na sandokchariba numidangi pau matang ase loishinjari miyeng tabiriba pumnamapu amuka suhana khurumjari. Northeast Window meaning tabiriba mayang punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibata natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang Panatamge Hairabadi, Iram the Masimakta the Laiba, Kwaidagi Paraba Hospital Singi Manunda Ama Oiriba, Babina Hospital Lajari. Mapamasida, Tazaba Yarabamadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Jari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamak, Babina Hospital, Saziwa Gel Road, Kabai Soy Impal Istaleng Sinbirau. Natraga, Aikoigi phone number 6909 390666 ta call to Birau.